Naga Fisto ki warushin purapada Territorial Council PB ki mathakta 6 schedule ki khudong saba P ki bi yabagi jingnaba leire haina Sunil Karam na phongdokre. Chief Minister N Birena thobu oiduna ngasi State Cabinet mi phongphang thokre stand up scheme ki mapung phana chananaba lemnakre. Liban Hasina, Honava Yaudana, my Papa Punsi, Oi Bahibisi, Oi Tokoi Haina, Nambol Kendra MLA, and Lokena Fongokre. Amadi, AIBA World Women's Boxing Championship, the Saruk Yariba, Manipuri boxer, MC Mericom, Nashi Sanakiva semi final bout the Turkey boxer, Bosenaski Mokuta Mighty Hore. Times of Manipur News yang berbesung buku mendem jantan teram luxury. Hoji miam the box andong napijari. Bharat Sarkar amadi NSN IM ani gimarak tasatari ba santi yuwari asigi. Warushin purapada Territorial Council PB gi mahutta amadi masigi mathakta 6 schedule gi khudong sabasu P ki ba yabagi jingnaba leire. Masi thengnana ba Manipur gi miyam mikup nahum singna leibiu haina United Committee Manipur UCM gi President Sunil Karam no phongdokre. Wafam masing ase lamphel da leiba UCM gi office da pangthokpa paugi mifam amada phongdokhibani. UCM gi General Secretary KH Athauba yauna maruiba thaupuba sing paugi mifam adu da saru yake. President Sunil Karam na makha taraduna matam sangna wari sanaduna laklaba NSN IM amadi Bharat Sarkar gi santi gi wari asi loisilakpagi tanja lakle haiba mipum khundimangna khangle. Santi gi wari asi loisiduna tangdu leitaba ama lakpadudi taramna OE adubu loisinbagi tanja sida Bharat Sarkar na nangagi miyam gi yengduna Territorial Council gi khudong saba pibada natana 6 schedule gi khudong saba su pina ba honaraklarni haibasi yamna thajiningai oiba pau fangle. UCM na kaidonungda Territorial Council gi khudong saba piba natraga 6 schedule piba haibasi yabangamloi yasu yaroi. Bharat Sarkar na warusin ama lakhanbada lamdam sigi stakeholders sing tanaramdana aroiba warip ama lobu yaroi. Amaromda lamdam sida lairiba furup amana makoigi aningba apamba phongdokpada state lengak ama lairi haiba kaungdaba phai. State lengak kalga Bharat Sarkar da aningba phongdokpa tobiganu. Yamna luraba tanfam asida hojik lairiba MLA humpu asina magi declaration miyam mangda athubada lauthokadabani. State asida lairiba miyam punamak amato oina punsinba migup nahum singna leiba matam oire. Karigumba Bharat Sarkar na Territorial Council natraga 6 schedule pikiba tarbadi UCM na tumina leiroi. Miyam galoinena thengnanaba sem saduna leire haiki. Kogi peace talk asigi settlement lama poram daida kogi Manipur miyam gi stakeholder tanaramdana solution amata porpo yaro hebase United Committee Manipur gi farm oiba steni karigumba hairiba demand asina masida nampu sapuda torpa taragadi Manipur miyam gi su Manipur gi apun bagi saktam kanana ba honna matamda aikoi madugi damakta aikoi sem saraga laire haibase Government of India da amasu Manipur government da amukka hanna aikoi achetpa phire base thamjari. Paugi mifam adu da saru yakiba UCM gi General Secretary KH Athobana waroshin ama purakpadi taramna oi adubu waroshin purakpada thangnaba miyosingda akaiba pibadi yaroi. Karigumba state asige lamgi sarukta akaiba pirakpa tarbadi matam amada Manipur bu Bharat tin khibagi matang adu amuk na hongnana ningsingbagi mathau tare haiki. Porasibu akoigi nathairaga masigi ona tainabada Manipur miyam tanaramdana amani Manipur miyam gi ayaba yaudana Territorial Council 6 schedule tongan ba pan naga cultural body adi Manipur bu hek chenaba any kind of administrative arrangement chingba poching ase masi kaigumba Manipur miyam si tanaramdana mohoina toksan giba taragadi maduna Manipur na India da tinkriba ekoi ngisagi political relationship between India and Manipur masi ekoi idea of Manipur amana mapum moina ekoi di entity amoina India da tinbani masida India na Manipur gi apun bagi saktam masida makoina interfere tawrakanda makoina masida ekoi gi lam khaidok khaijin sinjok sinin tawbu yabagi makoina madugi right kaimta leite
कहीं मधु बाईपास तौने इंडिया गवर्नमेंट अदुमाइन तौरप तारगदी अखोइगा मणिपुर मियामगा अमदी इंडियागा लेनरिबा पॉलिटिकल रिलेशनशिप असे मसी अखोइ नहोनना मकोक्तगी मु अखोइ येंगमिनबगी तंगाइ फदम अमा लेगनी हाबसे मसी मसु इंडिया गवर्नमेंट की माइकैदे अखोइ चप चाना यूनाइटेड कमिटी मणिपुर की माइकैदगी मसी मसु अखोइ अपील तौनिंग Chief Minister N. Viren Thobo iduna ngasi State Cabinet Mifam Chief Minister Secretary ta pangthokre. Mifam maduna Manipur da startup scheme gi makhada stand up scheme mapung fana chanhanduna scheme asigi makhada sothaduna leiriba SC ST OBC amadi minority sing da scheme asigi makhada apikpa loan sing biduna selthum gi phibam phagathanaba firep lokre. Mifam maduna Manipur regulation of sell deed regulation rules Chanhanaba rule asigi makhada mioi amana masagi lam pangyon da yon ba yahandaba amadi lam yon ba matamda niyom ngakna chathanaba sukhangan ke. Manipur Vision Document lisingani kontra approve tawduna thabak oina paikhatpa Manipur Technical University gi award pa teaching staff sing lobada ayaba piba National Sports University ngak senabagdamak police outpost ama hangdokpa Tentha Primary Health Sub Center bu PHC da upgrade tawba Critical Gap Fund CGF Scheme of National Urban Mission gi makhada linkhatpa amadi Taramathoi suba Manipur Legislative Assembly mifam gi nipan suba session prolog tawbada ayaba piba haina lepna khre hairi ngasigi cabinet mifam aduda cabinet minister kharadi mapanda official amadi lanai gi oiba thabak sing chanakhibana saruk yakhide Haurakliba nahasingna honaba yaugdana mai pakpa punsi ama oiba haibasi oithokloi haina nambol kendru MLA en lokena phongdokre ngasi iram sifaida leiba the Chandres Gore Memorial Scientific English School gi silver jubilee ga mari lenna school asida pangthokiba asamba thoram da saruk yakiba MLA lokena Haurakliba nahasingna honaba yaugdana punsi ama mai pakpa haibasi oithokloi laibakta tamnamlabani khanduna ninghanaduna leibagi muhutta mimanaba ngamnaba honaba matam oire loinena mama mapa oibising na masa singbu sembi ba matamda lairik khaktada mai onsin basum loi kunai sige chanarol kya horokliba angang singda takpi tambi ba mathok tai kunai ge chanarol punsirol kya horokliba naha singda amadi angang singda khangalabata da lamdam asida thoningdaba thokdok kya thorakpani Amaromda lamdam asida thabak ama tawba natraga lup ama sembada ani thokpagi chanabi ama lakliba asi atuba matamda hongdokpa phai haiki Hausik sida ima ipana asukwana hona bidana ima ipagi marum thupigai ki matam sida aikoi na tamningba iheiche aikoi matam manghandana adonda larik lai su tambaronda adonda ima ipana ngasida ahing tumna namakai hona dibjeng na khoi gi asadani haibache matam punamagda kawguno ba posma aina lengsin birba aigi isa sindai na masu aina haijaning bani Ngasi Thobal District ki Wangbal da leiba Integrated Rural Development and Educational Organization IRDEO gi complex ta International Day of Older Person gi thoram pangthokre thoram madu Northeast ki oina IRDEO Wangbal gi complex ta leiriba amatangairiba Regional Resource Training Center Azing Northeast na Manipur pumbada leiriba ahal singi yaifanabagi damak thabak toriba NGO punamakka khusamnaraga sinkiba thoram madu da Khangbo Kendra gi MLA O Surja Kumar da chief guest amadi Senior Citizen Welfare Forum Manipur gi President Dr. M Rajendrana President Amadi Thobal District ke SP Dr. S Ibomsa District Social Welfare Officer Thobal ke Kameswar amasung Social Worker ke Jadamunina Guest of Honor Singhoina Sarugya ke India Government ke Ministry of Social Justice and Empowerment ke Under Secretary Azing Anand Prakash Gupta Ministry asima ke Section Officer Azing Vinay Kumar Su Special Guest oina Sarugya ke Tharumadu da wangang duna MLA Surja Kumar na hai Hoziki matamda ahalo namade naharol singa anigi leinari bamari asi yamna lapthoknare masi matamna purakpa ahongba kaya gi safudagi oiramba yai adubu ahal amasung naha singi leinari bamari asi yamna luba marini masigi isel asi thaidok khidanaba honagadabani hojik Manipur lenga ke ahal singi pension bank account haplaga bank tagi lahon basida Thobal district ki pensioner kharagi account se sang soinaba amadi atai maram kyana account sel changlaktre haibagi ahal singi wakat yamna leire masi karida soiribano haibadu DSWO Thobal na kupna tidokpiraga ahal singi awatpa sel sing asi phanganbiu haike tungda Manipur gi tuan bomfam singdagi lakpa ahal lising amaga chatreta Kambal amamam amasung mahiroi chamapanda asam khudol sing tamke company
ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯇ ꯐꯣꯔꯦꯁꯠ ꯒꯥꯔꯗꯁꯤꯡꯅ ꯁꯉꯥꯏ ꯑꯉꯧꯕ ꯑꯃ ꯊꯦꯡꯅꯔꯦ ꯑꯜꯕꯤꯅꯤꯖꯝ ꯍꯥꯏꯔꯒ ꯈꯪꯅꯕ ꯊꯧꯑꯣꯡ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥ ꯎꯆꯦꯛꯁꯤꯡꯗ ꯃꯔꯛꯇ ꯑꯉꯧꯕ ꯃꯆꯨ ꯑꯣꯏꯔꯛꯄ ꯌꯥꯎꯕꯒꯨꯝ ꯑꯜꯕꯤꯅꯣ ꯁꯉꯥꯏ ꯑꯁꯤ ꯌꯥꯎꯔꯛꯄꯅꯤ ꯑꯉꯧꯕ ꯁꯉꯥꯏ ꯑꯁꯤꯅ ꯊꯣꯔꯛꯇꯨꯅ ꯅꯥꯄꯤ ꯆꯥꯕ ꯃꯇꯝꯗ ꯐꯣꯔꯦꯁꯠ ꯒꯥꯔꯗꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯁꯉꯥꯏ ꯃꯈꯜ ꯑꯁꯤꯗ ꯑꯀꯥꯏꯕ ꯄꯤꯗꯅꯕ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧꯅ ꯄꯥꯏꯔꯝꯕ ꯌꯨꯝꯅꯥꯛ ꯑꯁꯤ ꯂꯧꯊꯣꯛꯄꯤꯒꯅꯨ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡꯗꯒꯤ ꯇꯣꯞ ꯇꯣꯞꯅ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯐꯨꯔꯨꯞ ꯑꯁꯤ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯤꯌꯥꯡꯊꯥꯡ ꯇꯔꯥꯍꯩ ꯀꯣꯟꯖꯦꯜꯗ ꯂꯩꯕ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯥꯎꯟꯗꯦꯁꯟ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯄꯥꯡꯒꯜꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯄ ꯆꯍꯤ 135 ꯁꯨꯔꯛꯄꯒꯤ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯗ ꯍꯥꯏꯈꯤꯕꯅꯤ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯂꯛꯄ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ MLA ꯁꯣꯏꯕꯝ ꯁꯨꯕꯥꯁ ꯆꯟꯗ꯭र ꯁꯤꯡ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯨꯌꯥꯃꯌꯨꯝ ꯌꯥꯏꯃ ꯁꯥꯍꯥ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯈꯨꯂꯥꯛꯄꯝ SM ꯁꯂꯤꯝ ꯁꯥꯍꯥ ꯑꯃꯗꯤ ꯕꯨꯌꯥꯃꯌꯨꯝ MA ꯁꯂꯥꯝ ꯁꯥꯍꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯨꯁꯂꯤꯝꯗ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯊꯥꯖꯗꯨꯅ ꯃꯈꯣꯏꯅ ꯄꯣꯛꯂꯝꯕ ꯃꯩꯇꯩꯒꯤ ꯏ ꯌꯥꯎꯔꯕ ꯃꯨꯁꯂꯤꯝꯁꯤꯡ ꯑꯁꯤꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯍꯜꯂꯝꯈꯤꯕꯒꯤ ꯆꯍꯤ 135 ꯁꯨꯕ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯝꯂꯕ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧꯅ ꯄꯤꯔꯝꯕ ꯌꯨꯝꯅꯥꯛ ꯑꯁꯤ ꯂꯧꯊꯣꯛꯄ ꯌꯥꯎꯔꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡꯗꯒꯤ ꯇꯣꯞ ꯇꯣꯞꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯁꯤ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯁꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯕ ꯃꯇꯝꯗ ꯆꯥꯎꯈꯠꯄ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯒ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯒ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤ ꯃꯥꯡꯅꯕ ꯏꯃꯥ ꯂꯩꯕꯥꯛꯁꯤꯕꯨ ꯃꯆꯦꯠ ꯇꯥꯅꯕ ꯏꯃꯥ ꯂꯩꯕꯥꯛꯁꯤꯕꯨ ꯋꯥꯅꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦ ꯁꯤꯟꯒꯨꯝꯁꯤ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯆꯪꯁꯤꯜꯂꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯇꯨꯗꯤ ꯑꯩꯒꯤ ꯊꯥꯖꯕꯗ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯊꯣꯜꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯋꯥꯔꯗꯣ ꯃꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯛꯄꯤꯔꯣꯏ ꯃꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯇꯨꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯕ ꯎꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛꯇꯣ ꯂꯥꯛꯇꯅ ꯂꯝꯗꯝꯁꯤꯗꯒꯤ ꯃꯨꯠꯈꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯃꯇꯪ ꯂꯧꯖꯔꯤ Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba ima sing na set payaba, inbayaba, fizol kudingmak fangbiragani. Ngasi maglengsin bira u Prabhavati Handloom. Moirang khom sawai zam lairak machin natraga. Aikoigi phone number 6909126615 natraga 700580023 da call to bira u. Prabhavati Handloom. US Pizza and Fried Chicken at Sangay Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangay Pro. ब्रेक के मतुंग दा मखाताबा पाउ पिजरी ngase ayu anganbada Churachandpur district ke manung chanba tidim lambi ge waikrok amadi laisang ani ge tainabada leiba saval oidriba culvert amada ID ma leiram lei bom madu kunmanga suba Assam Rifles ke Churachandpur battalion ge kangbu amana patrolling chatpada thengnarakibani bom leire haiba pau phangwadage moirang amadi Churachandpur police ke kangbu tongan tongan mongpham singda pungkhra lambi paring aduda gari chathok chasin tawbada athingba thamke tungda ngasi numit yungba matung pung ani ga makhai tarak padwaida Assam Rifles ke bomb disposal squad na asoyangam yaudana bom adu lauthokloba matung mafam saba yengduna pokhai hankhre hairi Imphal East District Police Commando ge kangbu amana mioi ani huralakpa gari manga ga konana fare farba mioi ani adudi asan bigai me lekai dege pungsum bam Chitranjan atop paming Roshan chahi kuntamanga apokpa P Munal amadi loitong bam Raghumani Singh chahi nifu apokpa lekhidraba L
Radhamon Kawi yang thang me lekai dagini Makoi anidagi number plate yaudaba Honda Activa Mari Dio ama mobile phone ama WI tablet piece Janipan WI tablet Puffing Bong ama high security number plate sendok sadongnaba khulai khara amadi aluminum foil roll ama phangke Hiramasi matang da ngasi Imphal East ke SP gi conference hall da pangthokiba pawgi mifam amada SP Jogesandra Hobijemna ngarang numidang wairam Imphal East ke Hangang police station gi manung chanba Asan Bigai area da gari huran ba mioi khara leire haiba akangaba paw mo phangbadagi Imphal East District Police Commando gi OC Sakti Sena Luchingba kangbu amana sangsinduna Asan Bigai mayai lekai da thibo humi ki thabuk chathaki Maduda Pungsumbam Chitranjan Hariba mioi asidagi huralakpa Activa scooter ama recover tawba ngamkhi makata na mahana haidorpagi matungina Mahaka khongbu oiriba loitongbam Raghumanisu yang thang mayai lekai da leiba masagi yumdagi huralakpa gari kharaga loinena fagatpa ngamkhi makata na ain yoiba thabak lokhanaba Hangang Police Station da sinakri hairi Activa mangba khotpa mayam si koi kan honarakpadagi ngarangin numisi sa koina punna gari manga si koi recover tawba ngami aduna pharaba gari sing adagi pharaba mioi sing koina Hangang Police Station da sinaraga ain yoiba legal process ama masagi tawum topodum tawrani aduga gari sing asi koina manghiba kanagumba leiragadi dum magi proof piraga adum police station dagi court ki through dum lobu yagani simtasu ai mayamda phongdoksage ngasi ayuk pung mari rom taba matamda Kangpokpi district ke manung chanba Hongsungmol chengi mafam kharada kuki lalhongba lup singi marakta khut thokna bagi thokdok thokre haiba akangna paw ma phangmadage tramanga suba Assam Rifles amasung Imphal East ke commando ge apunba kangbuna Hongsungmol chengi akoibam pham sing amadi Jaulen village ke akoibam pham sing da thiba humbi ki thabak chathakre maduda lalauba singna hundoklamba oigene haina thajaba AK56 rifle ama kapa yariba maru manga cell Aadhaar card border card na chingba yauba money bag amaga mobile phone amaga phangmangam le hairi ngarang numidang pung 3 minute yang khani pan lom tabada nifum doi suba Assam Rifles ke IB cam amadi more ward number nipan ge ngamkhai vengda leiba more kuki students organization ge office ke checkpan mayada mapangal leiraba ID ma pokhai han kibat thokdok ka mari lenena ngarang dagi kaukiba more ban maram oiraga ngasi ayuk ban sogat pasingna tuan bomfam singda lambi thengki ban maram oiraga kaitel dukan office school college amadi bank sing hangna khide ban asina maram oiraga ngasi more da Imphal thokhigadaba excursion yauba tuan ba gari kya ama thokpa yadaduna panduna hojik more da leiri Nakalamaromda thodok asi Assam Rifles ke kem nakna leibana bom pokhai bagi thodok asi thon bani haiduna irang hokiba leikrabani maduda thon ningdaba thodok sing thoktanaba district magistrate na more subdivision gi manung chanba mafam singda CRPC ge dara chamagani phumari gi makhada miyoi manga dagi hena punba yadaba amadi mi siba yaba khuchukalai puduna chatpa yadaba gi atingba thamkrabani hiramasi gi matangda saithong hokep koba miyoi amana pawmi singda phungdokibada andak marak more gi security na kurak hangdana leiriba mafam singda toina bom pokhai bagi thodok tholiba si misam ama oina yaningde masina miyamda mi paiba kya pokhanle haiki Andaksu pung nipan adai case of complex some rifle manakta bom pokhai basi koina taseng nungaite aduga hoji eyewitness leire haye aduna miyamna Assam Rifle gi kemda attack tawduna nung thomjinduna mai thadana sumaina yaningdabasi hoji kanna khongjang si sangsili aduga hinjikini bansu tawgani haina koina lepa hore Amarom da hujau zik chathariba more ban asina maram oiraga more da panduna leiriba gari sing hayang ayuk pung mari dagi mapon phawba sathok sasin tongnab gidamak komthokre hairi Nakalamorom da mamang da amukta thokhidriba thodok ama oina tha sigi manga taret amadi ngarang more town gi tuan mumpham ahumda bom pokhai lambage thodok asi akan mamong da yaning de haina mitei council more gi cherola man hairagli cherola sina makha taraglebadi asigumba thodok asina more da khundariba misam miyam gi mahusagi punsida saun akaiba pire Mahiroi loop ama oiriba Kuki Students Organization ge office ta fawba target tarokpa haibasi nungang bapoi thodok asina more gi lalonitik amadi hingnabagi lambi da chawna kaipire maramaduna lengang na athuba matamda thodok sing asi kupna thijinbiduna chena bukhunimak matik saba cherak pibio haina lenga ke puning chingsilakli Masakhang dabasing da more gi tuan bomfam sing da tha sigi manga taret amadi Taramathoi da bom pokhai lambagi thodok adubo Hill Tribal Council HTC more amadi Kuki National Organization KNO na
tongan tongan thadorokpa cherol singna akan mamongda yaningdaba phongdorokpaga loinena matung tawbidanaba amadi lengakna mijeng changbinaba appeal tawrakli amromda M2 Technopol District Committee nasu more da bom pokhan bagi thodok adu akan mamongda yaningdaba phongdokre Manipur amasung Tripura bo kumja lising mga chamapan ni fumapan ge October 15 da namduna merger agreement tawhanduna Bharat ki FIFA nungda tinhan khiba numit October 15 ge ayuk pung mga dage numidang wairam pung mga fawba state ani asida total shutdown ge khongjang sangsilagani haina aina thinkrava Alliance for Socialist Unity Kanglei Park asuki chairman NOK namadi National Liberation Front of Tripura NLFT gi president Hais Ustwang Borok anina chahi tawduna thadorokpa cherolamana hairikli cheroladuna makha tarakli badi total shutdown ge khongjang asida lining laison amasung emergency servicing ge council loi miyam nasu khongjang asi mapung phana sogot piu haiki paugi meraktan atin babre matang galujari अखोई की पामजब लंबीदा नियम चुमना चलगदी खुनाय असे नोंग नत्र नोंगदी सौखट खुनाय म सोइदन ओइ रेडियन ग्रुपना इनखलकलिबा नुपी सिंगी अथोई सिंथोइरबा लौसिंग अमदी लमचकसिंग उथोकनबगी तंजापि थोरम असे होक्तोक्स बोइना लाकदोरिबो अक्टोबर की तंग तरादा कर्टेन राइजर इम्फाल होटल तंगथोक चलगे कर्टेन राइजर निमित असिदा कॉन्टेस्टेंट सिंग कना कनानो हैबदु मसक खमोन गदोरिबनी इवेंट असिगी ग्रैंड फिनाले लाकलेबो अक्टोबर तंग दोइदा होटल इम्फाल असे सोइन पातोक चलगे निमित असिदा मयाम सोइदना लेखपियो Liklang Pare All Manipur Women's Voluntary Association Amawavana Hingbagi Wahantok Leiba Chaukhatba Nungaiba Tangdu Leitaba Ketnaba Leitaba Kunai Amagidamak Leblakpa Chahi Kuntrap Mapung Parakli Liklang Pare Laglibo October Kungamari Amawavagi Kuntrarak Suva Foundation Dega Mari Leinana Sinjariba Nungairaba Ishai Nongmagi Thoramni Liklang Pare Mafam Baige Chandra Open Air Theatre Board Matamna Nungthil Pung Manga Miyamna Sungsoy Shoitana Saruk Yabiu Liklang Pare Break matungda makata pa pawmong pijari Manipur gi puwari ga sagona raklaba Meratha gi Purnima numita pangthokadoriba Mera Hok Songbigi kumhaina lakpada Manipur gi Chief Minister N Virena lamdamasigi miyamda yaifa pawjel pirakli Chief Minister gi yaifa pawjel aduda hairibadi kumayasina lakpada machin manau oibagi mari chasilhanba ing tappa tangdu laitaba phibam ama porakpa oirasanu kumai asimak lamdamasida khundaminariba phurupsingi marakta amaga mateng pangnabagi wakhalon adu hena chasilhanba ngamlagani hairi Torbung Gram Panchayat ke manung chana leiriba Phogakchau Ikhai Police Station mapung phana mathok tawhalu haina taksile dunangase makedonggi miyamna tidim lambige Torbung Community Hall mapada human chain semduna khongjang changsin khre Thasigi kun fawgi manungda lengak na mijeng changbidrabadi Torbung Gram Panchayat ke mafam pumada total shutdown gi khongjang lakadori khongjang aduga mari leinana Torbung Joint Area Committee ke co-convener Hemam Priyo Sakhi leimana Torbung area da thodok ama hek thokpada Moirang Police Station da natraga Churachandpur Police da chatkadra haibasi asobo hang ama oire makoina leiriba mafam asi district ani gelona badane maramaduna lakliba thasigi kun phawgi manungda Phogakchau Ikhai Police Station nasina mathong ningthina tawhandrabadi thangnaba numitage Torbung Gram Panchayat ki mafam pumada total shutdown gi khongjang sangsilagani haike October gi 20 asigi manung phawbasida miyeng changbirakta taragadi Aikoi Mathangi Numitki date 21 Sida Aikoi Oiba Haibadi National Highway 2 Torbung GP gi Haiba Lambi se Aikoi Matam Katana Shutdown Tokjagani Khongjang aduda Torbung Gram Panchayat asigi Pradhan CH Sanahanbe Torbung Area Social Development Organization ki advisor KH Basanta Kumar Tasdo ge President L Nabakumar Upapradhan L Ibohol Saiton Gram Panchayat ke Upapradhan N Tiken amadi Ward Member Singh Susaruk Yakhe Torbung Community Hall da miyam gi mifam ama pangtholaba matungda tidim lambi da thoraktuna khongjang makha chathakibani Moirang City Block E-Rickshaw Development Cooperative Society Limited ke registration kakpiyo haiduna Bisnupur Kumbi Thanga amasung Moirang Kendra gi Moirang Fawbo Service Tauriba Auto Rickshaw gi Association Tara Mari gi apunba body oriba All Moirang City Block Auto Iris Magic Coordinating Committee na sinduna Moirang Chengai Lampakta wakan mifam sathakrai Khongjang adu da saruya kiba committee gi convener MD Habibur Rahman
Lengaki Mari Lena Valuation, Hosik Leriva, E-Rickshaw Singi, Society Asigi, Registration, Kapi Dravadi Association member Singi, Leriva member, Lissing Mahenba, Nagari Singi, Sourcing Mari Lena Authority Singda, the Minini Gimanunda, Pisilagani Haike. Ngasi ayuk pung nipalom taba matamda Thawal Police Station gi manung chanba National Highway 102 Imphal More Lambi Paringe Atokpam Congress Office mamangda Wangjing lomdagi Thawal tamna lakpa Maruti SR car registration number MN04A 9790 amana thomada lambi da kongna chalamba mi ema laikhidre Police tagi fangba pawgi matungina laikhidraba mi adugi mameng Khaidem Tej Kumar sahi nifunithoi apokpa lapoi jaw kawe sungnu kongnang mokongdagi ne hojingna Wangjing kaitheda leibani Garina Thombadu the Sopadage, Thawal District Hospital, the Pukalabamatung, Hospital Aduda, like an abangam than a lake hidabane. Police Nationary Gari Amadi, driver Adu, Pagat Pagalonena, Asiba Haksangadu, Janemsta, Force Mortem Taurabamatung, Imumanungi Mio sing the Kusina Krehari. Thasigi Kunfobi Manung the Hindi Teachers Training Center get award for Oza Sing Asui, mentioned Bidrabade, Northeast Pumbagi Oina. Akan Bakongjang Sang Silagani Haida, Hindi Teachers Training Center Students Union Gi President, Toksom Biswajin Angasi, Manipur Press Club the Pangtokiba Paugi Mipamama the Fongdokre. Manipur Ozasing the Taka of the Tupa Oxide Lata and has the Amni Kaining over Vitaligo. Hypocoleski feature Yangaga, Hypocoles Mutat Piaro, Sarkana, two madam that 20 Pogiman regularly was a post award passing two months on the happy of Nava. RR Sugo and happy that we utilized any happy. Amazu RR Suda Wabsele. Masa Emet with a Kamina Koida Bietki Korsama Kaman tap to know RR Suda Wabsela Vita. I did Pagi type the Kuja Urova. Hypose Sarkana, a two months of the Sumtoga, award pose as a Hapunava. Not going to press with Homzone. Mahakna makha taraduna kumjali singani tramadagi award poza sing happy na education department ta hanna haijaba laikhrabasu lengakna ngasi fawba khangsinadana leiba asi yaningde hojik fawbi oina center asida sunatagi oja mari khaktana mahiroi chamaga yangkhairom da mahi masing tambiri hiramasi gi matangda lengakna akhanaba thorang paikhatrabadi center asi mutkibiyana leire maramaduna athubada lakhotpam thokpa thabak sing lakhotpiu maduna taduna lengakna matam lobgi thabak chathaduna leirabadi akanba khongjang kya sangsilagani haikhe October gi tang 19 asi lamdam asigi puari da Southeast Asia da ahan boina miyamna lengak chakiba leibak ama semkiba numit adubu ningsingduna nainabagi damak Coalition for Indigenous Right Campaign Sirka na sinduna numit asida konung mamangda leiba Uttara Sangle da miyamgi mipamama pangtholagani haina Sirka gi President Toksom Somorendro na ngasi Uttara Sangle da pangthokiba pawgi mipamama da phongdokre mana makha taraduna democracy chatpa leibak amada state kharana tongana Lengak sage haibada anti-national oire haiba matagum police na tati tawoina tawriba lengak asi sirkana colonial system ni haike loinana numit asida India government ki mafam da lamdam asige governor amasung chief minister gi khutang da sirkana hanadagi sem sarba charter of demand khara lauthok lagane loinana mifam asida lamdam asige khang hairaba mioi kya na saruk yabiyo haike democracy chat palaiba am da khoi myam pujil ga union government malam da state myam pula sem laiba am da kana kharana Karang state krana makoi aning ba pamba mani makha tamna khoi sman tungana bu khoi gi lengak sege tungana bu hingjege natraga ning tam hai matam da madu aran bani international oi kai na khallaga police force sajalaga phubagi thawongje masimadi colonial system ni lawgani sarkar lawi merger agreement gi mamang da lairamba pre merger political state ta hanjillagadi akhoda lairiba hoji mungnaba mayam je sungsoi soina sop to nganguni haibasini khoi sarkar gi magai ding asi bu law dung lakjari biji aduna masigum wakalon se pina honaba matamda hariba October 18 lase yamna maru oiba aduna hariba 18 October gi 18 sigi maru oiba nungi walaro do ko heng punna nainamina si haidna ko manipur miamda amku su hanan singjari Rims Hospital manungda tongan wan ba pam da thodok sing yauna thodok kya tholiba sige horok from Rims ki director amade Medical Superintendent na kangfam thaw e ana laing sang asida makata na pam na thodok sing thoktana ba director amasung Medical Superintendent MS na akhana ba thorang lokhat pagalune na miyam da thajaba pigadabani haina International Peace and Social Advancement IPSA ge cherola man hairukli cherola duna makata ribadi makata na karigumba Rims ke campus manung da pam da thodok sing thoroklabadi manugu director du director amade MS na pugadabani The Manipur Conservation of Paddy Land and Wetland Act Lishingani Taramari asi mating laina chan hanaba lengak asina lokatpam thokpa thabak sing lokatlu lofam sing sohanba
makhal amatagi construction sing amadi thawong sing khudak ta lepkadabani haina Meitei International Civil Action Network Mikal gi cherolamana hairle lamdamasigi Muslim mahiroi singi apun apex body ama oiriva Pangal Students Organization PSO lingkat ki bagi tara mathoirak suba mapokumon thromgasi Lilong Higher Secondary Madrasa ge hall da pangthokre Tormaduda Manipur lenga ki Commerce and Industry Department ki AO Sheikh Abul Hakim MCS Lilong Higher Secondary Madrasa ge Principal Muhammad Islauddin Saha Amuko gi President Nando Luang MSF amasung PSO ge Advisor KH Sirajuddin MMDO ge President Muhammad Zakir Hussain MSF ge President NG Milan amasung PSO ge President Ajijur Pukri Mayumna President Member sing wena sarugya ke Tormaduda wangalanduna Ajijur Pukri Mayumna hai Kunayama mangunda sakana bohonabada mahiroi singi lup singi asopa thodang lay mahima singi mangal ningthina fangdriba kunai adu sakutpa wagani lamda masigi mahiroi singbu mahigi mangal ningthina lehanaba pandamda lengang school fagaransi mission hongdopi basi asumba khongthang amani mission asina class 1 gi mahiroi singdage horaga konsin biu hainasu lenga ke puning singsin ke Toromadugi saruk amoina PSO Manipur amasung Iswo Paubitek Anina Punna Sinkiva 3rd State Level Science Competition gi makong mathang takraba mahiroi singda manamathum piduna pungning thawat ki loinana PSO gi hanagi executive member sing amasung ngasi Toromadugi akhanaba invitee khara dasu asam khudol sing tamke grassroots ki kayumba school phagan sing san harisi grassroots level digi to amutaraga amaki na koi lamda masidam haigi lamda hena kumang sausin ba amadi mahiroi singbu mamutta gyan taba du ba fa sam afaba mo berekani hari khanjai mahiroi sing mamutta na gyan tana haigi kumin sangla matamda lamda masida na ba kunai sibu society sibu ba im tappa na traga afaba kunai ma berekani hari thajaba koi bangal student wa sinda chena thajaba lai Mamang thagi tara manga da maibom kabui khul da thokiba laibak thiba khana chaina bagi thodok kamari lenana Nambol Kendra Kabui Customary Protection Committee ki member sing police na fazin kiba condition yaudana thadok piyo madi atopa member sing fana bahona bigenu haina maibom kabui khul community hall da ngasi pangthokpa pawgi pham amada khulgi khulakpa PK maifangna phongdokre mana makha ta kibada khuldige tanthokliba Jonathan khulsida khulgi chana kanglon ngaksage haiba wafam yanakibadage khunbuna lampiduna leirakiba miyoini mana leirakpadage Laishauhal Hanupan na chingbage lusingba oiduna khulda leirakli adubo khulge chana kanglon sin ilaktaba thugarakpadage mahakpu khulna tanthokpane adubo Romai Christian Advocacy Council na Christian chatpagi mahakpu khuldagi tanthokle haina shirakliba maral yumpham yauduba aranbane hiramsigda dharmaga mari leinaba wafam yaude mahaksu Christian oidabani Bisnupurgi DC amadi SP yauna council amadi committee nakal animaki oina wari sanabasu leikhraga committee gi mi faba punba tawban waite Namol Kendra ge kabui khul taruge apun balup oiriba committee gi thomi singbo hiram sida lana ubiganu fakiba committee gi mioi condition yaudana thadokpio haike post ani ase hoji ma pari bani aduna ma Christian sunate akhoi customary da hoji tatun laibani aduna mahak se Christian ne har sikram hana hagidor no khunda ai Christian ojarage hoji hariba post sing ase ai lokthokpio hagi bisu leite aduna maha ase Arama Parsar Tauba Mini Janathan Asi Kangduna Romai Christian Advocacy Council na mana aningba mana apa mada pangai haraga makoina media da lana thandokpa si tawbiganu matungda aduna asumba wayan ado madudang di aikhoina pamjai Dr. Sanasam Babinan Eva Herring Lyric I Call It Life Amadi music video album Nang Taningasi Hono Bimatungina Hotel Imphal ge sangai holda phongkhre Tormaduda Mahutki Commissioner M. Joy, Director Jodasandra Sanasam Hanagi IAS K. Radhakumarna Athoiba Pintung Lensing Oike. Tormaduga Mari Lenana, IV, Dr. Sanasam Babinana, Tamoi the Farokpa Ihul Singh, Dari the Isinduna Tamba Katanatana, Miam Pumbada, Kanganabagi Wakalonda like a sea form with the Haike. Isai sigi matang sidasu isai se Arvin Soibamna sakadabuni ko aduga romantic song ni haidare nangtani haibase sisida phongdokningi se ngashaigi samlapna haibada nupa haidi shorop nupa amga nupi amagi romantic relationship sida nupa duna nupido urak thengnarakpadagi change in life my change lakpado aduduni phongdokningis akhoi societies the uriba inhumanness haidare migi emotion love handarakpa
ꯑꯗꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀ꯭ꯋꯦꯁꯟ ꯇꯧꯖꯕ am I worthy ꯑꯗꯨ ꯃꯌꯥꯝꯁꯤꯒꯤ ꯂꯣꯏꯅꯃꯛ ꯁꯣꯁꯤꯌꯦꯜ ꯏꯁꯨꯁ ꯅꯩꯅꯕ ꯍꯥꯏꯇꯥꯔꯦ ꯄꯣꯏꯝ ꯀꯂꯦꯛꯁꯟꯁꯦ Nauria Pakhangapa Assembly Constituency gi manung chanba hiang thangda multi-purpose club ama Kendra Sigi MLA Soibam Subhasandra Singh amadi Manipur Legislative Assembly gi Speaker Y Khemsa ngasi sangaduna miyam da khusina khrei ngasi gi sangaba gi thoram da hiang thang gram panchayat ki panchayat ghar amasu sangaram ke mamang gi lenga ki matam dagi saba hongduna foundation khaktamak hauraga lerambadagi ngasi club asi MLA Local Area Development Fund dagi punna lupa lakh tarahum doi sanga saduna miyam da sinabani mamang gi lenga na Fighting matamda hojiki sarkar siga leiriba khenaba si miyam puna khanglabani haina MLA Subhasandra na haiki mangna makha taraduna yang thang amadi akoibada hojik development gi program kya paikhatli yang thang dagi mekola tabalambi asi hoki besahi tararongi mamang dagi sembi dana leiramba adu hojik sembal loiselakadore yang thang leirambi gi akoibada yang thang bor khurumbana jingba thorakpada VIP gi gari khamfam oinaba lam sembal loire Yang Thang Water Supply Semgonava Hojik Ngaiduna Lady Amadi Kelo India gi Makada Yang Thang Kangjibungda Mini Stadium Amadi Football Ground Sanaba Center gi Crore Ahum Makai Henbagi Senfam Sanction Tore Atuba Matamda Saba Horgani Haike Yang Thang City Block Makada Gram Panchayat Tarani Sina Kola Hojik Koi Function Toriba Koi Government gi Matamda Koi Anuba Si Panchayat Ki Oina Koi Yang Thang Block Sim Hange Lagi yang thang dai koi community hall ma local area development fund dagi koi honorable chief minister na sangha biram na ngasi function tawri baje masima leire koi hujik mang uriba yang thang kangji mukji da khelo india gi makha da koi mini stadium ma adagi football gi ground adagi drain masi punna 3 crore 60 lakh au makai khar hen magi sanction tawdna hujik koi implement taw hore sahi tara ji karim torom da bado ngasi di Koi program habdana koi machine thadana koi hiang thangi lambi thong ayamba loisilna bagi leire aduna koi hiang thangi water supply gi scheme Paugi meraktan atin ma brema tangalong minase Diwali amasung Ningol Chakobana lakpaga iroinana Sangai Honda na festival asida Honda cars ki ahenba discount sing pizari Hauzik lariba Honda cars ki discount sing adudi Honda Amage up to 42,000 Honda Jazz up to 50,000 Honda WRV up to 45,000 Honda City up to 62,000 Honda VRV up to 1,10,000 Honda Civic up to 2,50,000 Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October 19 gi mangoinana lawi hogadabani. Discount sing asi gidama terms and conditions khara leizai loinana madik charaba servicing center su leizari. Akupa marol gidama ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Breaking matungda makatapa paumung pizari Merger agreement and its consequences of Manipur Haiba Hiramda Nomigoiba public interaction among us MJ Avenue de Leiba Hotel Nirmala the Pangthokre. Southeast Asia Human Rights Association Sherrana Sinduna Pangthokiba public interaction adugam MU Center for Studies ke former director Professor N. Joykumarna moderator OIK. MU Department of Economics ke Professor Dr. Singlen Maisnam Human Rights Alert of Manipur Executive Director Bablu Loitongbam Amadi GP Women College के Department of Political Science के Assistant Professor के इंद्र कुमार ना Resource Person होइना सरुया के Merger Agreement की मतंग दा तुआन बंफम के आसु मिफम मधु दथम के मिफम मधु पांगथोक की मतंग दा Southeast Asia Human Rights Association के Advisor CH हेमा साना हाई की वदा मनिंग तंबालेबाग अमा ओइने लेरंबा लमदमसिना भारत पुन की मतम Merger Agreement तौगिबसी नियम न यावरा नत्रगा Matam adugi luching bamadi miyam na yaning na yakibra haibasi ngasidi aso banay na bayaba wafam ama oire. Hirmasigi matangda mipumting na kangan batangay fade. Manipur na Bharat tin karaba matungda ay kogi punsirolda pirakiba ahong basing adu na inabani haike. Bra Chana Bayabra Pola, Sigi question Gini, Adun merger agreement or Matung the Gidi, Power Kudim Matang Sum Paishalapuna, Akogi freedom, Amkogi right Puna Mamangre, Punamaxi. Namchalega, Mogi Makata, do's and those Kundi Mogi Makata Torponina, Nasidi, Koida Karimata Pilot, Sakar Boda, Akogi Assembly Constitution later Boda, Maduki Karitokudam Haidu, Dili the question and Bogi Pivo Mutanjama Laxalagle. Aduna, Singumba condition Mayamsida Koni Karito, Kari step Lokotage, Hybido Perjam, Yangutana Perjamgi resolution door, Adugi Matungina, Akoni action Lokana Binigdamagda, step by step Lokana Bigdamagda, Maski program Simuru in Japanese. BPL gi imung manung gi miyoy singda
anayek tholokpada senting dena layang ba yanaba Manipur Sarkar na piba Chief Minister ge haksal ge tengbang CMHT amadi Bharat Sarkar na piba Ayushman Bharat Pradhan Mantri Jan Arogya Yojana AB PMJAY ge card sing fanghana bangasi Khergaon Junior High School da form submission program ama phangthokre 11 category Jila Parishad member MD Nuzrul Islam na Manipur Sarkar ge Health Department ka khusamnarga pangthokiba program aduda Ketrigao Jila Parishad ki manungda leiba BPL ge imung kya gi myoshingna card chanabge tangai fadabasing pishinaba lakhe toromasi gi matangda Jila Parishad member MD Nazrul Islam na Jila Parishad asigi manungda leiba lairiba imung kya anayek tholko matamda senthum ge awabal leiribasing adu kharamakhay koknaba haiduna CMHT card amadi ABPMJAY ge card sing pina bahona bani ngasi darkar oiba masak sing pisin kibasing asi athubada card saduna yenthona bahona gani haike एरिया सिदा लेरिबा लेत लाइरबा अमदी अखोगी हक्सेन की कार्ड पाइहोगदबा सिंगी दमक्ता अइना ऑर्गेनाइज तौरगा अखोगी ऑफिशियल सिंगा अखोगी मियाम की कानबा पीगे हाइदना अखोगी कतौ सिंजबनी All Manipur Trend Medicinal and Aromatic Plants Promoters Consortium na sinduna numit humni chuna sathagadava National Indigenous Sweet Festival lising ni trampan yelhongai gi maru kumhai ngasi iroisemda leiba Central Agricultural University gi auditorium da hogdokre ngasi gi hogdokpagi thoramadu farmers research scientists amadi academician kyan suruk yake thoramadu da atoiba mingthulen gi oiba warol da Central Agricultural University CAU gi vice chancellor Professor M. Premjitna Manipur da maru marang conservation tauba yamna darkar oi maramaduna lomi singi masing hengathanba yamna tangai fade Thaina dagi chanarak nat kuiba low pothap asidagi anoba high technology agriculture da ongkhatpa yamna mak darkar lei masimangna integrated farming system sing puthongnaba honargani haike And it is the primary center of diversity of rice in the northeastern region. More than 9,650 rice varieties are already described, out of which this university, under the dynamic leadership of our former breeder and former director of research, who is sitting here, our elder brother, Dr. Veni Kumar and his team. Manipur Tourism Department amadi Rip Trip na kusamnaduna Paryatan Parva lising traman palan thorongga mari lenena Hygiene is Health, Health is Happiness haiba team da sanitation awareness program ama ngasi koivo andro da leiba Golden Moral School da pangthokre thormadu da tuan ba school sing dagi lakpa mahiroi humpu henbana sarugya ke thormadu da sarugya kiba Tourism Department gi Director W Iboholna Tourism sakot hanbada mipung khudima ke daita sauna lei lamdam masida leiriba miam gi Wangang Shangang Lisa Sajat Fazaba Mathok Tai Amadi Lu Henba Yumkai Amadi Tangai Fadaba Kya Lei Haike Maruiba community amagi development of Wakanda, Akui unity labor, Akui Masel, Watanaba, Amana Padra Tanaba, the might of Tadi jointly Punna Wakamato Yaganet. Sigi, Pesi and Rosie, Ila Columbia, wonderful. Mandir the Google Lala, approach roads. Say Nambaina. Manipur the Wood, the Ita is my third name of PICC. They are very good building. Adu way but the Natal. Say Lady Bird structure to Magi Chap Savan Labum Topa, Mong Tana Tambasi. Masi Yam Totongale. Thoramadu the Sarugya Kiba Padmini Konsamna Andro si lengakna rural tourism ge saklon amani haina lauthokiba lekre masimakna lamdam masigi miya masi luna na leibagi tangai fadaba lei lu henba mafam ama oirabata da lam koiba kya ge pungning singchenba ngamgadori bani haike Department na su rural tourism gi face amane na lauthokraba andro se sida khoi sanitation gi awareness yam da ka oi Sida Lahoriba Angang Singsina Yumdong Kudingmak Pazana Luba Nanba Habadon Mina Toroga Laitaragadi, a tourist na Lakpadasu, Hungary doini, a rural tourism, Takotlangi Habada, Yamna, a Choba Todangama, sanitations in a Choba Todangama, Pangaktuini. SK Women's College Nambolna Council of Scientific and Industrial Studies Kasindunangasi, emerging trends in nanomaterials and Composite Haiva Hiramda Namit Humni Satakadaba National Seminar Ama SK Women's College ke Conference Holda Sathari.
ngarangdagi hongna satharkiba national seminar adugi ngasi nini suba numita Manipur University ki Professor Raj Mohana resource person oina wangang li thormaduda SK Women's College ki Physics Department ki Head of Department Dr. A Joina atopa levak singdi nanoscience technology asi hania leitana sakhatkre aikhoigi levakti yamna watli maramaduna Manipur dasu hiram sida chakhonaba pandamda seminar asi pangthokpani seminar aduda Manipur ge tuanba college ki oja chamagi yangkhaina thoram sida sarugya Tha sigi tarukta upokpi kunau amadi kha posangmamda thokiba laibaktiba kaina katpagi thokdok kamari lenana police na fazilba mioi tara marigi cherak adu komthokpiyo haina kha posangba mamang community hall da pangthokpa paugi mifam amada Nasok Jila Parishad member TH Dilip nangasi phongtokre mana makha takibada Manipur dasu asigumba mob justice ke thokdok kya thokli adubo thokiba thokdok adu maikei adomgi oinadi ahan boina thokpani adubo tungi yaifana bakhalaga Kangdana Tokiba Aktani, Maramsina, while Sangna Ahanbani Kana, Jera Komtopio. Fazilibasing Adugi Maraktasu, no Mugisurga Zazaba, Imung Manunkaya Yabuta Natana, Angang Masa Pisak Senbi, Mama Sing Yauri. Matungda Amuhana Taudanaba, Paratam Biboina. Kambi Bagalina, Lakadoriba Ningol Sakoba Kumaisu Yangaga, Fazinduna Ladybasing, Tadopio Haiki. Kungangsida Gi, Kogi, CSL, Mayam Taramari, Fazinduna, Plus Cassadida Lady, Masi Damis, Haide, Karakomtok Pina, Haide Angang, Lady Cassadi Labor, my bell sing CSL Mayam to Su, Magi Masa, Pick a Pipa, Lady Liba, Karayauri, Lak Libaning on Sakobi Festival, Yang Birakanda, Makoi the people participants, Handok Pirakanda, Kara Mayam conditional, unconditional, the Koi condition Yaudana, Satam the Yaudana Makoisu. Tatopino government had to appeal to Jerry, Miami public movement, Haitare, Masumbo Porsche, He, when I am the toy, a quick wound to hundred toysina, Hanbani, Aduna Maram or Kanda Masumo Togoshi Matunda, mob justice, Masi Aquina, Aquimiam, the Sunga Sea Aquina, Poson Kungangi, still now in my bell man, so Hijeri. Lomi Singbu Pangal Kankat Anduna, Chatok Marang kind of Fotopalam dam Ama or Henabagi Pandam da. Apun ba longmilop yumnam kunong na sinduna Farmers Interaction Program among Imphal SK yumnam kunong da pangthokre tharmaduda saruk yaraduna Kundrakom Jila Parishad ki member Thangjam Angubina local government ama oiriba panchayat mapangal kanhalabadi laikai amadi maikai ama saukhatpada asobu mateng oigani marmaduna mipung khunimak yauba yaraba village level da pangthokpa gram sabha sing soidana yaubiu masina laikai khulgi paikhatpa yaba thabak sing planning tawbada hena kumang choksilagani haike Draft National Education Policy lising ni taraman gi matang da nomagi oiba sensitization program amangasi sanjin thongda leiba State Guest House da pangthokre All Manipur Recognized Private Schools Welfare Association asin da pangthokiba sensitization program aduda Manipur College ki hanagi principal oiramba Professor L Sadananda amadi Welfare Association asigi President L Joy Secretary CH Syam Chandra Yauna member kya su sarugyaki Association asigi makhada leiba private school kya gi mihutchingna khanane na badu da sarugyaki Program adu pangthokpagi matangda association ki president L Joina haikibada ngasi pangtholiba sensitization asida maruoina Bharat ki oina chanagadaba National Education Policy ki draft asigi matangda kumna khanagani loinana policy asi lakpada state asida leiriba school singda thengnagadaba singadu kumna nainagani Amoromda Manipur Sarkar na handak lauthokiba No Veg School Day gi matangda su kumna ninagani haiki Singbadigi matangda koi hena mamutana ngasi mifam asina su okoi khanajagani tongan ba civil society organization sing stakeholders singna private school singda lan ubiri ba mi yeng kaya amasu ngasi gi mifam asina akoina sengtoknaraga amadi akoina tawbada henjingiba kaya ama leiba taragasu hariba kaya singa do mamutana nainaraga yamna tarang ba asengba education gi kanglon ama idamda masida pubungam na nabagi damakta asugmlaba program ase sinjabani Mahiroi singbo haksang phalaba matamda ta khunai asi saukhat maikai da puba ngamgani haina Coordinating Committee of All Manipur Youth and Students Welfare Association ki convener KH Ramesona phongdokrai ngasi awang khunuk da leiba UGC school asigi management committee amadi Coordinating Committee All Manipur Youth and Students Welfare Association asindana pangthokiba nomagi oiba free medical camp amadi awareness program amaga mari lenana Ramesona lamdam asida leiriba private school singna mahiroi singdagi medical checkup kidamak fee kaya lawrabasu school ayambana ngasi fawba mapung fana thabakta onthokpa ngamdadana leiri Mahiroi singbu masa mau fana lehalaba matamdata kunai asi sakhot mayonda maning tamna khong thangjinma ngamgani pangthokliba medical camp asigum
makha tana pangthokning by school leirabadi committee da pau phaubiraknabasu mahang appeal tawki अखोगी स्कूल सिंगना अखोगी मेडिकल कैंप अखोगी तौदना लेबसिंग सिदी अखोगी कोऑर्डिनेटिंग कमिटी की माइकैदगी अखोई अकन मियंग संगने अदुगा लेंगांगना सो हाइरिबा हिरम सिदा अखोगी सुंगोय सोइदना मियंग संबिरकनी हाइबगी आशा तौजै अदुगा लाइक लाइसु हाइबा मतमदा लाइक लाइसु तंबा मतमदा अखोगी मेडिकल अखोगी हक्सांग मसामौ फना लेबा हाइबसे सुंगोय सोइदबा अखोगी कैनो अमने थमजगे Thobal District की Wangjing Community Development Block City Block के मखादा लेबा तेंथा ग्राम पंचायत के ओइबा सही की अखनबा ग्राम सभा मिफम ngasi तेंथा खोंगबाल मल्टीप्लेक्स ग्राउंड फांगथोखरे मिफम अदुदा सेनबा सही लिसिंगनी तरा निपान तरा मापन की मनुंगदा ग्राम पंचायत असिना MG नरेगा की मखादा सुखिबा थबकसिंग अमसुंग PMAYG की मखादा साखिबा युमसिंग की अकुपा सोशल ऑडिट सु तौके Manipur Social Audit Agency Masana Sinduna Pangthokiba Gram Panchayat Asige Ngasige Social Audit Gram Sabha Aduda Gram Panchayat Asige Job Card Holder Singna Lisingani Tarani Pantaramapan gi Manungda Sukiba Thabak Sing Makoina Fangkiba Kusumal Amadi Lakadoriba Senba Sahi Lisingani Taramapan Kunda Gram Panchayat Asina Miam gi Damak Paket Kadaba Chakotarangi Thabak Sing Kupna Khanena Kiloinana Tuan Bawarep Saloke Guru Gulapi Nata Sankirtan Academy Amri Asai Lup na Sinduna Numini Chuna Sathagadaba Kuntaruk Laksuba Guru Kirtan Palan Thoram Ngasi Konung Mamangdaleba Lamyan Basanglenda Hogokre Thoram gi Sorok Amoina Anuba Manipur Vaisnav Sairengda Guru Gulapi ki Khudol Haiba Hiramda Khanenaki Thoramadu Kumara Yumlembam Ranjana the L Herachandra Ningsing Mana Elangbam Chaubalda Khairakpam Lebak Masa Singh Ningsing Mana Amade Lemopopam Lakpatida Khairakpam Wangkai Singh Ningsing Mana Kusinaduna Ikai Kunuba Utke Nabukumar Nomai Kapam na Iba Wari Masagi Horokfam Amsung Masak Haina Mingtonba Wari Masagi Maramdan in Avalarik among us Manipur Hindi Parisata Hunabi Matung in a phone cray Paugi Maraktan at Brematang Minese Nupi Equigidi, Kongtang Kudin, Sixing Igi, 69 Actani. Mapamatam Kudimakta, Aina, Sexing do not alagli. Adubu, Maus Hayukong Chetnina, Kudung Tiningai Atumak Oi. Manipur Ahan Boina, Iram the Masida Sajaba, Ningol Kudo. Adubu Masidia Koi. Tinganingai oidre. Aikoigi damak Bright Enterprises ki Ningo Kudol. Break Matunga Mayam Batoram Noksha Bagolena, Makata Pau Pizari. State Asida Lady Vanu piecing the totally baton to one but the Watok singing Matang, the Sahi Omahom Kudingi, State Kitakta Fangtopa, the Minichuna Satagada Contramato Sube State Conference Ngasi, Infal Giziam Holda Hogokre. Nupi Marup na Sinduna Pangtoliba Conference Asida, Political Amade Organization Asige Report Sing Yauna, Sarkada, Pukatkadaba Issue Singsu, Kanagani Haina, Nupi Maruke General Secretary L. Sumati Balana Haike. Monsang Students Union Infalna, Sapong Lakiva Chahikun Mga Mapung Farapige Silver Jubilee Gitorom Pangtokre. Ngasi Singmerong Dalaiva Tribal Research Institute proclaimed the favorable Lord Hiver Team the Pangtopa Thormaduda, Mahiro Singna, Natko Bezago Sekia Utpagalina, Union Asugi, Sobiner Amasu Fonki. Thormaduga Marilena, Monsang Students Union Assembly Speaker, Virginia Wang Larna, Mongsangasi Apikpa, Kanglup Ama Ojerabasu, Lamdamasigi, Tuan Bomfum Sing the Kundadun Lady Vene. Nasigi Thormasina, join a Kundariva Kanglup Asi, Punchin Bada Asobumating Oregon Haiki. All Mizo Medical Association All Mizo Medical Students Union General Headquarters, Imphal, Manipur Nisinduna, Union Sige Freshers Meeting Asi, Chingmerong the Labor Tribal Research Institute Pangtokre. Tormaduda, Mizo Puruptage, Medical Officer, MBBS Tamliba Mahiroi Amadi, Atamio Kiana Saruyaki. New Delhi the Laiba Korean Cultural Center the Hokiba July ge Kunmari the Pangthokiba Anisuba Korea India Friendship Painting Competition ge senior category the Ahan Manalo Krava Bal Vidya Mandir Palace Compound ge Mahiroi Toijam Ganasiam Ngasi Imphal the Tunglabada Miam na Harok Tiam Okre Wangkai Ayang Pali Lema Kaitel the Laiba Toijam Lenin Amadi Toijam Ongbi Renuani gi Masanupa Toijam Ganasiamna Pangthokiba Painting Competition aduge Class 8 ge 12 form ge Kanglupta Piriba Independence Movement of South Korea and India Haiba Team da Ahan Manalo Rukivani. Masiga Lunena,
toijam gana siam selamata tingdana South Korea da chanabagi khudong chaba su phanglakhi ngasi nungthil Imphal International Airport ta thunglabada toijam gana siamna competition asida mahangna ahanba mana lawrakpada nungaiba phongdokladuna makha tana ahenba thongnagalunena honaningbagi apamba phongdokhi mana phangbaje ai sada thadadaba haitare aina sumana phangkani kanje thadadaba adumba fawe adagi sada yamna harawa adana fawe matungda ai energy gi state level competition hauzik thanaba tawri adu thara matungda state ki selection phangadi national gi amu sapagi tanja phangani ha Hongmi gi ani subo foundation deng ase Imphal East ki Saijang da lup asigi thongmi sing sinduna phangthokre tharmadu da sarugya ki ba Hongmi gi president Sapamsa Jadumanina Irai Pak Iram da masida Maihorol dagi khundarak laba yelomi sing ase ngasidi miram dagi changsilakba miyamna namhat pahurakle mitop miyan cha sing dagi lamdam masibo kalongsi harabadi yelomi sing amato ina punsin batangai fade haiki Homisina Manipurgi Apunbagi Sakta Mama Mapane Hajale Mitop singing the Retuan Toan Quigi Isuka Iram Situngi down the quick and never down the Aquay Siem Sajaba, a quick Iram Dam Si, can never down the Yelomis, can never down the Pandam da Quay Lajaba Pedesal Homini Itamsaki. Nakalamurum da Thoromadu da Sarugya Kiva convener R.K. Rajendran Hai. Yumthangnariba state Assam amade Nagaland da nong marang kaina churaga Manipur da nong tabang amdriba asi maruaina Manipur gi mapandagi changlakpa yelongmi saba miyamna chingi mafam sing da honghong duna koichat chatuna u pambi sing kokthokibena ni haibada haiman mathokloi lamdam asigi mahogsagi khalasi kaihenda nangak sensi harabadi ecological task force ama semgatpa chumgani haiba wafam phongdokhe ecological task force se thamerga Myanmar dagi jungle da yamna hinaba kangbu singse ngakthokpa aduga maitei ga akoigi lairiba akoi isinina indigenous people mayam se haumi aina kaurerga ichang thongna amata da changanba seramdai da dia akoijo sambina kai talidana ada akoidi sambidong sonbadina tena we have strength Hojik amuk sanawi pau phongbigani Tha asigi ahumdagi hogduna Russia ge Ulan Ude da sathariba AIBA World Women's Boxing Championship ke KG Yankai Mathoi gi kanglupta Bharat ki mhut chinjuna sarugyariba Manipur gi boxer MC Mericom ngasi sanakiba semi final bouta Turkey gi boxer Busenas ki Mokuta Mighty Hore. Ngasi ki bout oduda European gold medalist amasu oiriba Busenas ki Mokuta Mericom ama marida Mighty Bananki. Adu moinamak India ki contingent ki Mighty dege decision adu amuk hana yengshinbina bahajaki adubo International Boxing Association AIBA Technical Committee ki Mighty dege appeal adu gi ayaba pikide. Masida pendraduna Mericom na mahake Twitter da bout oduda Jury singna lawkiba decision adu kaya yamna chuminatraga lale haibadu leibak muyamna wayan biu masi karigino haina penda wafom phongdokre Niputare suba Asian Schools Football Under 18 Championship lisingni tarama panda saruk yarunaba khalaklaba sanaroi amadi sanaroi marida lengakna fampham tokpa hak pibidre haina khalaklaba sanaroi khangembam ngapigani khagembam Ina kunmana ngasi Manipur Press Club ta pangthokpa pawngi mifam amada phongdokre November gi tang 15 dagi kunmanga fawba Indonesia da sathagadaba football championship asida lamdam asidagi sanaroi mari khalakibane khalaklaba sanaroi sing adudi moirang dagi khagembam ina kunba pukhaw dagi leimapokpam nauba songbong dagi tensubam elation maitai amasung cycle sishan dagi lunjakai guitene Koina karim akhoi state ta moina finance tawbiyo na moina harakpase player amada 2 lakhs hai moina harakpase Indiana school game of federation of India na moina harakpase ado akhoi player mari ne khali ijina ado mari leinaba players mari leinaba lamdam sigi sports bu thawai yawbiba football bu thawai yawbiba akhoi gi ato organization mayam am leibiri sina yaragadi akhoi mari asigi mating kita pangbiyo akhoi jo angam mathakta ima leibak sigi mingchet purok pangam naba isorbu khoiram akhoi jo khona jarake
Paugi mi pamaduda inakun mana makata na fongdorpada famfam thokpa haksingi matangda Youth Affairs and Sports Department chatuna haijiruba matamda sanaroi amamamda fangadaba lupa lakh ani asi Chief Minister na budget sembada yaude Sports Minister amasung Chief Minister ga unaw harakpadagi kayarak unanaba honarabasu unaba fangkide Sanababu pamjariba sanaroi singda asiguma mityang yengbibasu yaningde atuba matamda mari leinaba department singna mityang changbiduna famfam thokpa haksing phangbiyo haike Thobal Hockey Association Thobal District na sinduna numidangi matam khakta da sanagadaba first state level open men's 6-a-side hockey tournament ngasidage Thobal Mela Ground Unity Park ta hogdokre punna team mapan na saru yaduna sanagadaba hockey tournament hogdokpigi thoramda Wangkhem Kendra MLA K Megachandra Khangabo Kendra MLA O Surja Kumar Thobal Municipal Council ge Chairperson TH Siamo Manipur Veteran Hockey Association ge Vice President TH Manihar amadi hockey ge International Player Arjun Awardee K Chinglen Sanana atoiba mithunglen sing oike hockey gi international player Arjun Awardee K Chinglen Sana busu Thawal Hockey Association na taramna oktuna ikai khuna bo utke tournament asigi ngasi hogdokpa numita tha Thawal amadi SSA charangpat ani gi marakta sanake tournament asigi hayengi ahanba match ta Cosmo Wangkai amadi YCPA Wangkai ayang pali aduga ani suba match na MPSC A amadi Maira A Basikong na sanagani The Yoga Physics Institute and Studies Manipur Nasinduna Yoga for Health, Well-being and Sustainable Development High Behiramda Kunmari Rak Suba State Level Yoga Physics Competition Lishing Nitramapan High School Police Lenda Leba MDU Holder Pangthokre. Tormaduda Manipur State Planning Board ki Deputy Chairman S. Rajan, Yoga Physics Institute and Studies Manipur ki President TH Samungo Amadi MDU ki President S. Kesoramna Mathangsina Chief Guest President Amadi Guest of Honor OK. Chief Guest ki warolda S. Rajana ngasi pangthongliba sangdanaba asina haksang fana thambada natana amata oina punsinbagi achobu khudong saba ama pire yoga gi apunba mafam ama saningba leirabadi lamsang kendra gi mafam amada lampina bohona gi haike ngasi sigumba championship asida de kunama ai isa gi nahangi sanazaraniba onariba mayam singadugi tilento mayam amanda uthoniba performance piningogi competition ayus de koi loina maga sana willingly laga koi participate taurisneba Hojing asi nungthilda phone kiba Manipuri pause singasugi maru pau pune minase Kanglei pa ki maira state cabinet pam pang thok tuna stand up Manipur scheme mapung phana chan hanna baware lokre bom pokai bi mayokta more bodor town na matam ka kana ban tokre CRPC gi dara samagan nifu mari chalai kre meri kom bronze phang hore police station chapcha na mathau to holu haina miyam na human sense sem na khongling section kre mioi ani dagi gari manga amadi WY tablet kona na fare miyam na mekup na hom singalai na ba USM na appeal tokre Kangla Pau Government of India amadi IM numit nini supna wari sana kiba punamak khangle chijilubada territorial council pinaba amadi 6 sedun pinabagi oithokpa leire Sunin Karam MC Medicom World Boxing gi semi final da mai thiduna bronze medal fanghore human sense sem da wakat mi pham protest tokre bom pokai khibagi mayok da matam kutna more ban kokre Pandam stand up scheme chan hanaba cabinet mi pham na ware lokre framework agreement Manipur miyam na pamli basi mayok ta center na food drop labadi madu thengna ba sem sari UCM allaman sinanga tul satlam ba thogalol tije chaksa adu ngasi khunai asina loina man khre karam syam PSO gi trama thoi shu kumol saukhat nabagi khwaidi pangan kan makulai di mahi tammane aroi bada maroi ba pawmu kana fangbigani Naga Fish Toki Warushin Purapada Territorial Council PBG Mathakta 6 Schedule Gi Kudong Saba Piki Yabagi Chingnaba Lady Haina Sunil Karamna Fungokrai Chief Minister N. Virena Thobo Idunangasi State Cabinet Mifam Pangthokre Stand of Scheme Mapung Fana Chanhanba Haina Netnakre Horokliba nahasina honaba yaudana mai pakpa punsi ama oi bahibasi oi thokloi haina Nambol Kendra ge MLA N Lokena Fongdokre
AIBA World Women's Boxing Championship ta saruk yariba Manipur ki boxer MC Mericom ngasi sanakiba semi-final bauta Turkey ki boxer Busenas ki makuta Mighty hore. Ngasi gawin na di matang sida Manipuri Paulo Times of Manipur ki Manipuri Pau yang berbising buat muka na kurum jere.